Oza koigi ngarang si koigi March ki tang nipan si International Women's Day ni. Masida koigi City Convention da pangthokhiba dukumlaba International Women's Day ka mari leinaba thauramada koigi Honorable CM 𝐀𝐍𝐀𝐋 lauthokibada karor chahunga yankai si nupi gi damakta haple hairi. Masida ojada ina lakchani di akoigi hairiba International Women's Day da lauthoiba sigumlaba nupi gi damakta hapiba karor chahunga yankai si nupi koi masi nupi singi damakta di yamna laibak phaba yam nungaiba khongthang amane su haijaningi adumakpu oja khoije any hiram da manipur gi any issue da khoigi nupi singna mangjin tharaga chatpa haibase khoi ngasi phawda leptri khoi miyamna uduna lagli adumakpu miyamna pamli basi hairiba budget sima happy basubdi yamna mathau yamna documentic khoi harauje adumakpu tha implement tawriba thabak thauram khuding makse khoina action plan oina onthorap pasini miyamgi apam base masi nupi khaktagi wanate nupa khaktagi wanate sigi matangdadi Geetajen gi moche kari kamain tham meaning hiai machi kanoni ari kom machi kanoni khoina hangja hajani si manlem gi oina ngarang si manipur da su International Women's Day thon pangthoe yamna pung sibai stage amani ngarang gi michiko ekoi manipur gi oina international gi oina Women's Day si pangthok matamda manipur image gi top topa singthani nga magun khoi kawbi yaroi ko pithibida ekoi gi numita de hainari badung ba British na bawda manipur gi nupi singi thona je koi sana gi mayek ira thamba du ma puari lady bani ko adun hajik lady film ji hajik lady film ji hajik lady film ji se kari haini hari manipur gi image gi oiba tongan ba special category ko top tongan ba kana bagi hatare ko tongan ba top magi tongan ba moida miyeng thamba ya ba dugumba bill khre pass honing musu lei maram di hajik ai ji karor chahung ba yankhai ji nupi lakh ahung ga lising yankhai da kana pigani habani ado sai manung da koina slightly khoi jum yeng matam da nupi amam da palising tara gi account ma khoi pibi morning mo si pari ko nupa lising tara sina ekoi nupi amana hingjaba matam da tara nupi amagi magi chokchana hona jaba matam da madu oithokpa yagadra haba si question ba no oye si question amane ba ko hajik lai ba punsi ma hingsida hajik lai punsi ma 21st century sida ekoi manlem gi oina chokpa gi oina ngasai kham thengna matam haidare ko masa masa gi haising ba se khudam oina america na magi manungi internet lan ba chumba natraga na magi tongan ba tongan thangmar kan da ngasi america na pithribi gi oina ngasai super power ni leiba america na ngasai gi ngamme haidna ngasi di ngasai gi leiba khuding maki leaders ni hard part to pa kaw thin ma tok ngasi moina control me kha thamna ba khona ri pramani ko khoi hajening di lainan bayai aran ba chumani lainan bayai adu ga su ngamme haidna su ngamme haina su sai tangai phane ta dictator gi tayo to bodu di khoi mioi ba gi sana no sa te ba ko aduna su ai khoi lakchani point amatang di halisi chakhotle magi ngambe area da magi ngamba sakti phuk na matam ni ko adu manipur gi oina contest gi ngira matam da International Women's Day je khoi nupi amana lori ba thodang gi manung da khoi manipur gi laijari ba image na ngasi phawda lori ba thodang ji khoi history sakini ko history sakini duna manipur history ne na kumatam da manipur history ne kumatam da nupi langi wari ko then atopa hiram kaya da ima events lori ba thodang mayam ning je ngasi phawda khoina top na yang kan sports line da harazu ko sports ki line da harazu manipur gi nupi sanro sin lori ba thodang je kano he masi arai ba thokna te ko andna khoi dum medicom pan biya nitra medicom pan biya to pa khoi mayam sin che mayam lai ri ko ai khoi gi sanabo kano da pithribi gi ona malem gi ona nupi singi marta singthani nga ba khoi sanabo gi lamda waithatra ko madam da zu manipur gi ona india gi ona asak nai ro mayam khra ko manipur gi nupi mayam na sakta india sakta idra pramani ko sumaina khoi hajening gi manipur gi lairiba ekoi contest yang jera matung da International Women's Day gi tharong paktak na khoi slok matam da manipur da nupi sing specially piri ba magi to kono ja ekoi ai pibi ri khara sibodi sungpi pi da bagi mo pi da bagi mahuta something is better than kana da khoi ka ni edu ha ba do na sung tau da bagi mahuta khara to biri sibodi am phare tau ta khoi jering na nupi sing jina moi da pija ka to moi da le ka to ba moi gi le ri ba kana si da he na katang mieng chang poto di khoi gi manipur gi image manipur gi nupi sing le ri skin ja top pa skin yam lai ri ba kano ye ko hari mache bache khona hajening di sanabagi lamda hairo nupi sing tongan ba skin lai jari adoge lo singu ba hairo ekoi nupi sing tongan skin lai jari phisa lon sa da hairo tongan skin lai jari ade nga pha ba da hairo ima ben loktak ta
loktak ta example loktak ta ngasi hingi prajang gi marakta loktak ki nganmi singna nga phabada morangi thoibi gi wari khama thoibi wari da morang thoibi haro pramani hi ekoi gi supna ta gi ko fit ani pakpa fit kun changba hi macha bot macha hai tare ko pikhaban bot macha du di da pakraba iyai gi mathakta ko makhu khu ani karakta wa asang ba bamboo ko wa asang ba lonjal la kanda chawgraba khogi nga pharna ba phi hai tare ko in phi hai tare ko si ising mayai thadara matungda makhut namana nau paire makhut namana sagi nga pharna ba in wa du paire kanda ising gi level du sanana kanda nga phara macha masu thakna khona ba dum ba dai yam chawna ko imai bit mem lady bane asugumba malemil pithribi gi lemai khodi makta nupi sing taw do thodang manipur gi lady ba contest yang kanda manipur gi nupi sing lo da top magi sin pham da top hendok pa do na magul leba du imai bit mem lady ko sugum mayam jing je ko hajening idna ye mase magi erena da nga pha ba gi nga pha ba sin pham da lo ubra lo bi sin pham da ado den musagi phisalon sa thai ba phisalon sa gi isem da section da den ato pa skin mem sana bagi or ju hiram khudim tele mem jida to an tonga hiram ji khoi phajna madu han to bi ra kanda ko thada bi ya ba lon pi bi ya ba mateng government side ta madu pi bi ra kanda nupi sing jida hena madu ekhoi mi hen chami batam da yam chau promote ta ban la khona manipur se india se ko india se yam chau ba malem le mai da nupi sing ba yam chau magul ma utpang ngam ne ba ko mase hajen ning ko mase state in khoi gi state ki na ne ra ko pot hajab ni ko adamai na to ba le state sing india gi mung le ba to ba le state sing je state sing gi le ba magi ba magun ji lem na ko matam da magi hajab pot pot rong matam da mase gi india se nupi khatana dum right yam chau ba malem le mai da masak tak ya ba dum ba dum area ma le ba ko asima thamjage do na yam nungai ngarang si khoi international women day la ko matam da ai site ta gi hajen ning si pithribi gi lemai da manipur gi ima sin lori thodang se manipur gi nupi sin lori thodang se top ang ko erna ma ne ba aduna sugumba international women day la ko matam da ai site gi su hena mati magun lei ba yai phaba ko hana gi thongna hana gi lingjen ko apun magi pang chakal lei ba dugum manipur ngai lei ba nga lai ba dugum ba ima sin je hena thongna phaba ko idana ko masa ma su hena semba ngam bo idana anno ba manipur ma kanna phona matam na thodang lomina ba da ekhoi amatu ne lemina ba da ima sin chok thodang lobi ba tam da ga mai pa ko ibi ba sumi thamjage adu loina na masi asuguma thorom sidi da tai pha tongan stakeholder agi sanjau pa ma yam na ke dore manipur ima sin thodang thongna je ekhoi tam thugai na phona ba adum yaudum te ba ko no ye ko adi imagine fajagra ba unity imagine fajagra ba no ki thona imagine fajagra ba ka sai chalo chat mayam jing je kai area da no ta khoi divide and policy hana da thugai na ba thona hanna na ba nushina da na ba khoi macha hu ka mayam khoi asi urai hai tar parmani ko masi khoi section min nam changi ye ko aduna pithribi gi oina nupi sing gi damak ta pangthoi ba sung thorum je ikai khono uli ba sung thorum je sina la ko matam da manipur gi leiba nupi sing gi thona je khoi hen na pangan kan ba mu hela kan da amuk tang ni malem ni mai da ko athau ba thongna phana to upang bo imina se phang thamjage loina piri ba budget kai thoi ba nupi especially nupi sing da maroina thai area sa moina hairi si pali ba chom karor chom yang khai ji especially awaban nanga ba hai ko awaban nanga ba nupi sing da moina stay da area mak tawri ko awaban nanga ba haina se area mak tawri si da kun hajening is na awaban nang dre na khali ba nupi sing da di koi ming changaroi da bra si ko sanam dum lai ko and especially awaban nanga ba kangbu da natana manipur da khundamina ya furu khuding maki nupi sing magi hajari ba sintham jingi na da ju hena ming changbi ra kanda nupi sing promote bi changi hetare ko aduna adu ge pam thamjage aduna lai ba lengak sna ju ai khoi manipur khundamina ri ba furu ai khoi kuntra ma khundamina ri ba khuru sing ge ba ima nupi sing je sigi ba magi hajari ba sintham jingi da hena ming changbi da na amuk tang di phajaba manipur ma sakna hona matam da kare hai ni ai khoi thodang lobi wa phamje soi thamjage hi okay thank you very much